By election da BJP na Wangoi Wangjing Tentha amasung Saitu da mai pakre Lilongi di independent akakre By election pangthukiba constituency marigi candidate singna phangnakhiba vote masing Saitu kendra gi BJP gi mirep ngamthang haukipna phangkhiba vote masing lising kun mari ga chahum maudra mari INC gi mirep lamten thang haukipna phangkhiba vote masing lising tarani thoiga sani yangkhai Notada Chamaga Taratared Wangoi Kendra gi oina BJP gi mirep o lukhoina phangkhiba vote masing lising taraga chamapan hompu INC gi mirep S joina phangkhiba vote masing lising mangaga chamnga maudrama thoi NPP gi mirep KH lokena phangkhiba vote masing lising taraga chatret ka supna ahum Notada phangkhiba maudraga taru Wangjing Tentha Kendra gi oina BJP gi mirep P Brojen phangkhiba vote masing lising tara mangaga chamaga nifutared INC gi mirep M Hemantana phangkhiba vote masing lising tara humdoiga chamangaga marifutared Independent mirep oikhiba S Manaubigi vote masing na sahumga kungani Notada phangkhiba vote masing chamaga yangkhai taru Lilong Kendra gi oina INC gi mirep oikhiba Azizul Haq Khana phangkhiba vote masing chamaga nifuni thoi Independent mirep oikhiba Y Antas Khana phangkhiba vote masing na lising taratret ka chamaga supna tarukni loina na independent mirep oikhiba MD Abdul Nasir su mahakna phangkhiba vote masing lising tara mariga supna kungani pane Notada phangkhiba vote masing na chamaga yangkhai humdoi ne Khawdok laba phau sakhangdaba miyoi kharana yaithok piramle Thawbal district ki manung chanba Wangjing Khangabok leikaida phau khawdok laga thambada sakhangdaba miyoi kharana ahingda lona phau yairaga huran khre Thawdok asi ngarang ahing Thawbal district ki manung chanba Wangjing Khangabok leikaida leiba lobukta thokibane laupu adugi mamingna Laisram Khoidi kawe Lamding Educated Welfare Association ki president S Ozit na phongdorokpada Lau sangam ama yainabagidama khawdok laga thambada sakhangdaba singna loksel amarom haukiba ahingda phau yaithoklambani haire Thawdok adubu Lamding Educated Welfare Association lewana yamna kanna yaningdaba phongdorokle mamang sahidasu tampaki lokpham kharadasu phawbai mai thadok lambagi thawdok thokibana maram oiduna laurok pantha oirakpasida lawmi sing pukning wakhal leita pham khangandre haire hiram asigi matangda district police na akhanaba thawrang ama lakhat haningbagi apamba phongdok narakle oirakliba phibam asida lewa lamdingi maigaidagi Lamding Wangjing Lokolda maram chadana numidangi matamda laulokpa loidriba phauba miyoi amata leibiganu haire Hojik makidi mama mapana takbi tambibana khwaidagi aphaba khongthang oigani haina oza singna phongdorokle chawkhatpa ingtapa amade mangjil thaba khunai ama ohenna bahonabada education gi achoba thodang lei education yaudrba khunai adude maham tarba khunai ama gumbani haibase pumnamakna khangnaraba wafamne Adubu hauji state asida oireba COVID-19 gi phibam asidadi school hangdoktuna mahi tamba haibase mahiroi singi oina khudong thiningai oiba maramna school hangduna mahi tamba ngamdriba phawbode mama mapa singna angang singbu takpi tambibana khwaidagi aphaba khongthang oigani haina National Education Day ga iroina na government amadi private school gi oza kharana pause asida phongdorokle miyoi chani ga taramapan positive oire Saniga kuntaret na discharge tawkhre COVID na ani laikhidre asiba masing chani sukhre haukiba pung kunmari asigi manungda state asigi oina general da miyoi chaniga taramanga amasung Central Armed Police Force ki personnel mari yauna miyoi chaniga taramapan positive oire miyoi chaniga humudra manga na discharge tawkhre recovery rate sada marifuga mari dasmik ahum mapan yaure miyoi ani laikhidabaga loina na asiba masing sani yaukre haina Health Department ki cherol amana haide China gi vaccine Brazil da wathok oiba mawongda sangyang lebhan khre COVID-19 dagi ngakthok pangamgani haina asa tauba China gi vaccine ama Brazil da clinical changyang chathabada yamna aruba thokdok thokle haiduna laibak asigi health regulator Anvisana changyang lebhan khre phirep asida mari lainaba singna angak popokle Azerbaijan na Russian military helicopter Kapthakhre Ningthawkaba numita Azerbaijan na Russian military helicopter ama Armenia gi border manaknak na Kapthakhre haina official source ama na phongdokle Russian Defense Ministry gi maikai haikibada Azerbaijan na Russian military helicopter kapthakibagi thogok aduda
crew member ani sire aduga amana asok apan nangle. Azerbaijan ki site gi de helicopter kapthakhibagi damak Russia da apology tawkhre. Thokiba thokdok adu accident ni Russia gi mayokta sathavana ti haire. Russian Foreign Ministry gi maiki tagi haikibana helicopter adu amamba marakta low altitude ta pairingai da kapthakhibagi thokdok adu thokibani. Russian Air Force ki helicopter sing mamangi matamda area adu da ude haire. Azerbaijan ki force na Russia gi sikraba crew member gi imung manung gi miyoi singda condolence offer tawkibaga loinana madugi demakta compensation pinabagi demakta sem saduna leire haire. Armenia amadi Azerbaijan gi marakta Nagorno-Karabakh ki wathoka mari leinana lal soknari ngai chairakta Russian helicopter adu kapthakibani haire. Russia na Nagorno-Karabakh ta Lanmi deploy tawkhre. Sayol taruklom supna Azerbaijan amadi ethnic Armenian forces ki marakta akan bamawong da khudthokna duna lakliba ase loisinabagi ceasefire deal ama sathakiba ase gi saruk oina Russia gi santi ngakpa Lanmi sing deploy tawkhre haina official source amana phongdokle. Deal ase gi makhada Azerbaijan loksin khrabalam Susa city bu control tawduna leigani. Armenian singna de Susa city bu Susi hairaga khangnaribani. Ethnic Armenian forces na atopa territory kharasu control tawbadagi thadoknaba yana leire. Russian President Vladimir Putin na haikibada arrangement aduna conflict asigi tungkoina gi oina political settlement ama purakna bohonabada lambi phalagani. Ceasefire adu Azerbaijan ki capital Baku dasu celebrate tawki. Mafam adu da car amadi bus na chingba sing light thalaga horon khongduna chatnaki. Aduga Azerbaijan ki phiral paiba miyamna harau tayamba phongdoknaki. Adubu Armenia ki capital Yerevan dadi sarang na bapibam amada leire. Mafam aduda tiliba miyamna government ki building da sangsilaktuna thugay yaikhaibagi thawong sing sathaki. Loinana sathakiba ceasefire adu thajaba hatpani haina yaningdaba uladuna Prime Minister Nikol Pashinyan bu mafam thadoknaba davi tawki. Armenia ki Prime Minister Pashinyan na leibak pokpa numita phongdokkiba wafam amada leibak asigi Lanmi singna pressure pirakpagi matung inna ceasefire deal adu sathakibani. Nagorno-Karabakh ta satharakiba action pumnamak lepkibaga loinana santi oiba phibam amada hanjilakre. Nagorno-Karabakh region ase international gi oinadi Azerbaijan gi saruk amo oina recognize tawe adubu ethnic Armenian singna hairiba lamdam ase mapung phana control tawduna lakhibani. Handaki sayol kharagi matam asida Azerbaijan gi Lanmi singna takhaiduna Susa city bu khudum sansinba ngamkhibani hairi. Afghanistan da nupi ama police ta thavak tawbagi damak nongmai kaplambadagi mamit ukhidre. Afghanistan ki central province oiriba Gazani da leiba police station amada police officer oina thavak tawbi masagi chei kuntraga humdoi surabi Khetera kaubi nupi ama nongmai na kaplambadagi mamit tangle haina official source amana phongdokle. Police na thokiba thokdok adugi matangda haikibada Khetera na police station adudagi duty loiraga thokiba matamda motorcycle tongduna lakhiba miyoi ahumna nongmai na kapsilaga mamit ta thangna thinduna attack satharam kibani haire. Mahakna hospital da gyan tarakpa matamdadi mamit animak uba phangkhidre. Khetera na doctor da mamit udriba karigino haina hangkibada asokpagi bandage poliba maramna mamit ukiroi haibagi wafam khangalakhi. Adum oinamak mahakna mamit adu lokthokre haibadu khanglakhi. Mahak amadi local authorities singna de attack adu Taliban militant singna attack adu sathabu oigani haina maral sidi. Adum oinamak makhoina attack adu da yawba leite hairi. Asylum sing adu maru oina mahaki apokba mapana pau piraba matungda attack adu sathanbu oigani hairi. Maramdi mahaki apokpana yumgi mapan thoktuna police ta thavak tawba haibasi yamna kanna yaningde hairi. India gi nupagi football da Manipur na khudum chansinba horakle. Malemgi miyamna khwaidagi hena pamnaba amasung miyamna pamna yengnariba football masana asida India gi oina yengnarubada Manipur gi nupa football sanaroi singna khudum chansinba horakle. Mumbai Indians na Delhi Capitals po wicket manga ta thoiduna IPL gi champion oikhre. Indian Premier League T20 cricket tournament ki ngasi Dubai International Cricket Stadium ta sanakiba final match ta Mumbai Indians na Delhi Capitals po wicket manga da maithiba piduna champion oikhre.